Naharol gi Khonjel thorom na marup singbu taram na okchari. Ngasi gi thorom da thamjari, tongan ba school gi mahiroi singna saruk yaduna pangthokpa quiz gi thorom. Ngasi gi quiz gi thorom asida saruk yariba school singdi Xtra 8 School, Gari, Millenium Institute of Sciences, Kwakaithel amadi Emanuel English Academy, Yangang Pokpini. Ngasi gi quiz master oibiriba Sapam Dorendro amadi scorer oibiribi Merina Oinam. Hauzik tabirasi quiz. September thasigi oina ngasi pangthok sagadori basi team ahum saruk ya gadori team Singh se lottery otlaga team ABC anu koi khaidok jabal loire team A oina represent to gadori basi Xtra 8 School Gari, team B da Emanuel English Academy Yangang Pokpi, team C da Millenium Institute of Sciences Kwakaithel. Ahan basi team Singha mayam punna sakhang na bagi tanjalumina se aduna isagi maramda haiba tare self introduction masa amamam tang team Singh dagi hairo team A dagi horo ko Xtra 8 School dagi. I'm Ranjan from Khambok and I'm representing Xtra 8 School. I'm Bhumika Samrai Lalpam from Kawana Ramlega and I'm representing Xtra 8 School. Mathang si team B, Emmanuel. I am Priyu Khagokpam from Porabi representing Emmanuel English Academy, class 12. I am Pijan Kumar Pijan from September representing Emmanuel English Academy. Mathang Millenium team C. I myself Avinash Khangembam from Millenium Institute of Sciences and my standard is class 11. I am Lashram Dayanand Singh, representing Millenium Institute of Sciences. I am from Khonjel Makhalikai, I read in class 2. Ngasigi quiz contest sida karam-karamba rules laigani haibaduma overall rules ngasigi scorer oibiribi Merina Oinam dagi taminasiko adugi matungda question answer gi round si lakadabani. Ahanba maktada lengsinduna leibiriba team ahum makpu taramna okchari loinana ngasigi quiz competition asi hodringagi mangoinana ngasigi quiz competition asida laigadaba rules and regulations sing mayamda mungtang khanganjanabagi tanjadu lawjage. Ngasigi quiz competition asida tongan ba round manga legani. Round sing adudi round bouncing, round objective, round velocity, categories round amadi closing round hariba round sing asini. Round khudingmaki oiba tongan ba masak mawong sing legani. Direct question sing 10 seconds fawbagi manungda khumgadabani aduga pass question gina 5 seconds fawbagi manungda khumgadabani. Ngasigi quiz competition asida negative marking lairoi loinana quiz master gi decision na final oigani. Adudi ahan basi team A dagi hangba hogadabani aduna ahan ba question hangringaida ahan ba round hojiki round bouncing hairiba round se magi na karamba specific rules hairiba round sigi masagi oiba rules na karino haibadu Merina na amu haibirakani. Quiz competition asigi ahan ba round bouncing hairiba round asida team khuding makta question ahum hangani. Ahum suba question audio based question oigani. Direct question gi achumba paukhum pirakpada 10 points pigani aduga pass toropa question gi achumba paukhum pirakpada na 5 points pigani. Na ahan basi news and event current affairs the best over question sing si hangani hangbana team A represent tawri basi Xtra 8 school sigi mahiroi sing ni wahang si hangage FDI foreign direct investment haibani 2019-20 financial year sigi ahan ba quarter fawbada masigi growth si $billion 16.33 sumaina oiraga yamna sauba growth ama layena Indian economy da sauba impact ama ne yamna harauba mikub ama oiri dada hangadori ba wahang di FDI si karamba country na khwaidagi largest source of FDI in India haibani karamba country dagi khwaidagi yamna FDI gi source phangbagi haibani aduna wahang si team A gi direct question ni karamba country dagi no aduga round khudingmakta negative marking leite point reduction leite aduna team singna guess tawbuda kai sukai deko USA ke adudi pass tawge ko question si team B da team B China ke team C Russia adudi yengsiko team A na USA, B na China, aduga team C na Russia hairakpani. Asumba paukhum si team ahumaktagi phangdre ana largest source si Singapore. Aduna ahanba question si ma team Sing na miss tawre. Adudi direct question mathang si news and event si team B gini. Ana hantak ta pangthokibani ko September thada International Literacy Day. Si observe tawkibadu September gi tangkaya dun. 8 September. That is the correct answer. Summiko. At September, the Pangtoki Bani, literacy and multilingualism. Hi, Ribasi, Tim, see the Pangtoki Bani. Aduna, Tim, a big account, Merinana, 10 points, happy road direct point nina. Adudi Matang si, Tim si. Tim Sigi, direct question ni. Wahang di, Sandrayan 2.
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯚꯦꯟ ꯑꯃꯁꯨ ꯑꯣꯏꯈꯤꯀꯣ ꯏꯟꯗꯤꯌꯥꯟꯁꯤꯡꯒꯤ ꯑꯗ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤ ꯃꯥꯒꯤ ꯂꯦꯟꯗꯔꯁꯤꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯒꯤ ꯁꯤꯒꯅꯦꯜꯁꯤ ꯐꯪꯈꯤꯗꯕꯅꯦꯕ ꯏꯁꯔꯣꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯦꯟꯗꯔꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ Bikram lander is the correct answer 10 points to Tim C Tim C ki account su scorer Merina na 10 points ma hapiro hauzik ahan ba sub round haiba tare round bouncing gi simal loire ani subasi Tim B Emanuel English Academy yangang pokpi gi school gi mahiroi sing gi direct question oigadori bani hairi round sina Manipur specific ni ko Manipur ga mari leina ba wahang sing damak hangani Tharon caps tare ko Tharon surung se Manipur gi karamba district ta leibagi Ukhrul yare ko okay Tim C Tamilong yaraba bonus point oina manga se Tim C gi account ta Merina na hapiro adudi mathang si Tim C gi direct question ni Manipur ni statehood phangkibadu karamba matam deno 1972 gi 21st January is the correct answer chumiko aduna 10 points amaga Tim C gi account ta hapiro mathang si Tim A Extra H school sigini Manipuri singi marakta ihan hana Sahitya Academy award phangkiba ayibadu kana Pachamaitai gi karamba novel no khangbangambra Imphal amasung magi ising nungsit ki fibam. Imphal amasung magi ising nungsit ki fibam. So mikot Tim A gi account 10 points ma hapiro adudi hojik sub round ani loire adudi mathang si audio based question niko audio cut sing tharakani aduga audio cut sing siga mari leina ba wahang hangadabani aduna audio nina koine Tim sing na tawgadabasi magi Khonjel du recognize tawgadabani ko kanagi Khonjel no haibadu Kangadabani, Hangbasi Tim C Millenium School dagi Hangbahogani, Aduga Tim A da Lakadabani, Wahang Hangbagi Matam Laurai Tim Singda, audio cut sing si Tavaloibaga, Kanagi Khonjel no have to recognize the Rakadabani. We hope that this will be the beginning of a new era where there will be more emphasis on the role of the people in the everyday politics of our country. We also hope that we will be able to go further along the road towards national reconciliation. Okay, Kanan. Indira Gandhi. Yengi ko summi netraga lalle haidu aroi. Pass on to Tim A. Kanai Khonjel no. Susma Swaras ko. Like Drabini Union Minister Orambani. Chumbasai Land Basai Tim B. Teresa May. Today Khonjel si Tim ahumag na recognize tawbangam draba maliko pa ko masumbasi phangdre asumbasi koiga yumthang na riba country Burma matamamagi hojiki Myanmar gi Aung San Suu Kyi mahaki Khonjel ni ko hojiki do Tim ahumag na miss tawre ahan ba audio katsima anisubasi haidi bouncing round sigi anisuba audio katsi Tim egi direct question ni ko St. John says, how can you say that you love God whom you don't see if you do not love your neighbor whom you see? Jesus said, I was hungry. Kanai Khonjel no Tim A. Extra H. Pass Tim B. Mother Teresa is the correct answer. Mother Teresa gini hojiki Khonjel du aduna Merina na hojik Tim B gi account bonus point manga ama hapiro adudi hojik lem horiba atopa audio katsik Tim B. The Emanuel English Academy ki direct question ni simaga chumagadi atopa 10 points sama phangbayai Khonjel sitaminers. Every one of you has a page in the history of the world. What is that page? How do you make that page which is going to be referred by the prosperity? There is a need to give a vision to your ambition. What I will be remembered for, what I will be, each one of us have to ask the question. What I will be remembered for. APJ Abdul Kalam. APJ Abdul Kalam gi Khonjel ni sumiko 10 points samaga hapiro Tim B gi account ta adudi hojik koi ahan ba round bouncing si loire aduna round sing loirak pa khuding gi Tim sing ni score kaya phangaga sali haibadu dum khangaga satmina si ko Tim sing gi position standing yengaga khare hena cautious oina ba aduna scorer Merina dagi hojik leiribe score gi fibam si karam ba fibam da leiri haibadu muktang tamina si Tim sing Ahanba round haibadi round bouncing loirakpaga iroinana Tim ahumakta leinariba score gi fibam asi Tim B Emanuel English Academy yangang pokpi amadi Tim C Millenium Institute of Science Kwakaithel Tim ani asina chap manaba points habadi 25 points phangduna mangjil thaduna chatli aduga Tim A Extra School Gharina 10 points phangduna ani subada leiri adudi hojik ani suba round sida muk lakse aduna ani suba round sina round objective faina koina maming tholiko hairiba round objective sigi magi rules ta karino haibadu scorer Merina dagi tamina se aduga Tim sing da wahang ba horake ani suba round objective hairiba round asi MCQ based question ni Tim khuding makta question amamam hangjagani question sing asi pass tawbagi khudong chaba leigani negative marking leiroi
team A dagi ahanba wahang si hang bhogani extra H school gi mahiroi sing gi direct question ne wahang si makada piriba blood vessels sing sidagi karambana phaidagi pikpa diameter leibagi habani ko aduna option C option number 1 da capillaries ko option number 2 da arteries ko option number 3 da venules aduga option number 4 da lymphatic khange ko option sing sidagi khwaidagi diameter pikpasi karambano capillaries soidre ko okay 10 points to team A extra H capillaries sina sumba paukumne magi diameter si maji micrometer 5 to 10 muktang chawi ko mana khwai pik pani 10 points Merina na hapiro adudi team B gi tare direct question mathang se makha da piri basing sidagi karamba se liver gi function oidabagi habani which of the following is not a function of liver habani option C option number 1 da regulation of blood sugar option number 2 da enzyme activation aduga option number 3 da detoxification aduga option number 4 da reproduction D reproduction okay 10 points team B hojik phawbada team ani team A aduga team B point tara round sidagi phangba ngamkhre lemhori basi team C Millenium school gini wahang di makha da piriba pigment sing sidagi karambana aikoi gi mit ki masuji thohali bano habani ko masusi brown oiba black oiba blue oiba haina leidana mit ki masuse sikarina thohali no habani which of the following pigment causes eye color of a man natraga person aduna option number sing si option number ahan bada cornea option number 2 da choroid 3 da iris option number mari subada vitreous body cornea id option number 1 se cornea sumba yai lanba yai team A iris is the correct answer iris nani commit ki masu makal oheli basi aduna bonus point manga se team A extra H school gi account hapiro objective round si su loire round loirak pa khuding gi adum score si khanga ga admin si ko team singa aduna Merina na hojek score karam position da leiri haibado objective round loirak pa si phawbagi oina muktang haibiro Ani super round objective loirak pa phawbada team ahum makta leinariba score gi fiba masi team B Emanuel English Academy yangang pokpi 35 points phangduna mangjil thaduna chali aduga team A Xtra school ghari amadi team C Millenium Institute of Science kwakaithelna chapmanaba points haibadi 25 points phangduna ani subada leiri adinga sai ahum subu mafam da leirambani ko team A hojik ani subada leire team C ga punna aduga still hojik team B Emanuel English Academy yangang pokpi sina lead tawraga satli adubu soidena ahung balak payai ko makha round atop sing leiri banina aduna mathangi ahum suba round se round velocity hairiba round sini ko hairiba round sina karamna sathagani magi rules karino haibadu scorer Merina dagi hojik taminarasi ahum suba round velocity hairiba round asida team khuding makta question manga hangjagani hairiba question sing asi apiba matam minute amagi manungda hangjagani paukhumsu hairiba minute asida khumhogadabani team amana hangliba question manga sidagi mari dagi tadana achumba paukhum piraklagadi bonus oina 10 points amaga pizagani round asi team specific round oigani pass tawbugi khudong chaba leiroi adudi hojik team B dagi hangba hogadabani team Singh ready oiro ngaiko adudi team B matam si setorgi ready oiraba your time starts now hojik senior women's national football championship karamba state na India gi yumbu oidna pangthoklibagi Arunachal Pradesh aduga English alphabet ki consonant masing kya lebage 21 aduga computer gi ni IP number sida hairi basi IP sina khangri basi karino IP gi full form internet protocol okay aduga ahum subada yamna maming satpa gir forest se India gi karamba mafam de lebage Gujarat aduga acid rain si karina thohan bage acid rain is caused by areba question ne nitric oxide adudi team B na asumba paukum kaya pangbangam ki haibadu mayam soidana khangningam gani wahang loinamakti attempt tawra I paukum sing aduna nupi gi football championship hojik sathari basi Arunachal Pradesh na yumbu oiraga pangthokpani aduna 10 points aduga English alphabet ki consonant masing kunmathoi lei 10 points aduga IP number IP na khangnari basi internet protocol 10 points aduga gir forest se Gujarat lei 10 points 40 points hojik phawbagi leire aduga acid rain se nitrogen oxide tang haibani na points se piraroi ani punsilaga oigadabani sulfur dioxide ka nitrogen oxide ka ani sina pulla kanda hojiki acid rain se sugadabani aduna 40 points pangbangam me haidi question mari sumbanina ngasai rules ta haikibagi matungina another 10 points amaga
point tara bonus amaga piraga 50 points total punna 50 points team B ki account ta happy naba scorer Merina da khanganjari aduna yam phajana perform tawi team B well done dadi mathang se team C Millenium school su sungsoi soiduna hairiba samanaba performance si tawrakani habagi thajaba lei ready oiroko team C gi member animak Your time starts now. US Open nupa gi single title clean side lawkiba du kanan antakin Rafael Nadal aduga karamba planet pu red planet hairaga khangnabage Mars aduga computer gini ROM na khangnari basi karino Read only memory aduga ahum subada peninsular India gi khwaidagi sauba turen si karamba turen Godavari aduga aroi bada karamba forest pu the lungs of art hairaga khangnabage Amazon forest okay yare ko adudi round sida question loinamak attempt tawi paukum loina sumna pirakhi kaya sumki kaya lali haibadu hojik yengasi US Open nupa gi single title Nadal na lawkibani mahaki mari suba US Open lawbani masi hantakisina aduga red planet hairaga Mars pukhangnei 20 points hojik phawgi leire aduga Rome read only memory sima summe 10 points aduga peninsular India gi khwaidagi sauba turen si Godavari turel sini summe 10 points aduga lungs of the earth hairaga Amazon rainforest sibu khangni 10 points aduna 50 points simak wahang mangamak si summe team sina aduga another 10 points amaga hapaga 60 points si team si gi account ta scorer Merina na hapiro well done team si su yam phajana perform tawi adudi hojik round velocity gi aroiba question set si team A extra h school gi mahiroi singini ready record team A Your time starts now. Ronaldo Laitonjam athlete niko karamba masana ga mari leina bagi cycling aduga second highest civilian award in India si karamba award no Padma Vibhushan aduga computer gi tamni URL sina khangnari basi karino pass to next question adudi coastal Andhra Pradesh ka Odisha ga da yamna toina natural disaster sing mayok na yaba karamba disaster na makoi na maru ina mayok na ris flood okay adudi aroi bada fresh water gi magi percentage si kayano punna samagi manungda kaya 3% okay dudi team A extra h ki question kaya summi kaya lali haibado hojik yengasi Ronaldo Laitonjam hojik koi gi Track Asia Cup 2019 da medal mayam ama lawraga record mayam ama thammiba adugumba athlete ni cycling masana sida sana bani 10 points aduga second highest civilian award antak Mericom de piraga ni na adum Mericom sana racing gi marakta phangba yamna tangna phangba adugumba misak ama oirabani aduna Padma Vibhushan chummi 10 points aduga URLC uniform resource locator haibani sima team A na kumbangam khidre aduga Andhra Pradesh ka Orissa ga da yamna toina thengnaba natural disaster si cyclone siniko nunglei nungsit siniko ising the fresh water gi magi percentage si sada 2.5 oigadaba 3 haiki ko khajiktang siana bane hairiba round sidagi 20 points ko question ani sumbani na 20 points pangbanga mi team A na aduna 20 points si team A gi account ta Merina na hapiro adudi hojik velocity round si su loire run round sing loirak pa khudingi team sing na score kayam phangi haibado dum khangaga satmina bani hojik amuk team sing gi position karamba fibam de leiri haibado Merina da gi tamina se Ahum super round velocity loisilak pa fawbada team ahumakta lainariba score gi fibam asi mayam punna khangmina nabagi tanja adu moklomina si team B Emanuel English Academy amadi team C Millenium Institute of Science chapmanaba points 85 points phangduna mangjil thaduna chetli aduga team A Xtra school na 45 points phangduna ani subada leiri ke dudi hojik mathangi round se categories round hairiba round sini ko sida category leigani category na singba khangadabani rules karino samlappa taraga salmina sinungai na ko Merina na rules sing haibiro aduga round sida lakse mari super round categories round hairiba round sida category ahum leigani madudi festivals awards and honor sports events hairiba category ahum sidagi team sing na apamba khanbagi khudong chaba leigani tawbutabu khwaidagi score name na phangba team dana hana khanbagi khudong chaba pizagani pass tawbagi khudong chaba su lei adudi hojiki hairiba categories round sida leiriba category ahum se scorer na thambiki beduni category ahum leire category ahum se festivals leire aduga awards and honor leire aduga sports event hairiba sing si leire aduna karamba team da hana khanba haibadudi hanba khanba budi team A na hanba khallani aduga anisuba si kanana khangani haibasi team ani si tai oibani na team ani gi marakta team singi yana bagi matung ina draw tawbana phabra natragana team amada pithokpana phabra team ani haibiro draw tawrase bako adu draw tawraga karambana hana option khanba haibadu yengase aduna scorer na team ani sida sigi kaino draw tawna bagi kaino si pibiro aduga 1 2 tharamgani
1 खनबसिना हाना खनदोइनी को 2 ना लास्ट ओइरनी अदुमा पिबिरो मोइ अदु खललो अदकी 1 अदुदी इमानुएल इंग्लिश एकेडमी ना अनिसुबा ऑप्शन सी खलनी अदुगा अरोइबगी लेमहोबसिना टीम सी अखोइगी मिलेनियम गी ना हजिकी अदुम ऑब्वियसली मयामना खनग्रगा लेमहोबजी दुम ताब तारे अदुदी अहानबा ऑप्शन खनबगी कुदोंचाबसी टीम ए हजिकी अहुम सिदगी फेस्टिवल्स अवार्ड्स एंड ऑनर अदुगा स्पोर्ट इवेंट्स सिदai करंबा ऑप्शन पामी टीम ए फेस्टिवल्स वहंगसी हानदगी सनरकपा ट्रेडिशनल मैतै नत्रगा मितैगी फेस्टिवल अमखकनिको हैक्रू हिदोंबसी लंगबनगी कयानी पानबदा पांथोकपगे कदाइदा पांथोई सगोलबनगी श्री विजय गोविंद मंदिरदा अदुगा लंगबनगी कयानी पानबदा हौजिक लंगबन थानिको लंगबनगी तरानी पानबदा के येंगगे टीम बी दवैना पास तौरगे बी हाइक्रिबसिंग दु लोइना चुम्मब्रा नत्रगा खरा सेमदोकनिंग यावब्रा चुम्मे ओके टीम सी मिलेनियम चुम्मबा सेमदोकनिंग यावब्रा नोंमा पानबदा लंगबनगी नोंमा पानबदा नियरेस्ट से अदुम टीम ए ना हाइरे इसिना चुम्मे को मफम सि चुम्मे विजय गोविंद सगोलबनगी सिदा पांथोई को हियांगा तानरगा अदुगा नुमितसिना लंगबनगी तरानी पानबदा नतेको तरामाथोइनी पानबदा नोंमतंग सेनबनी अदुन अमसुमबदा हाइबनिना पॉइंट्स से अदुम टीम ए की अकाउंट स्कोरर ना हापिरो 10 पॉइंट्स अदुदी ऑप्शन अनि लेमहोरिको ऑप्शन अनि अवार्ड्स एंड ऑनर अदुगा स्पोर्ट इवेंट्स करंब पामी टीम बी स्पोर्ट इवेंट्स FIFA वर्ल्ड कप 2022 करंब कंट्री ना होस्ट होइगनी Qatar is the correct answer 10 points today sumgre 10 points se hapiro team B Emmanuel English Academy gi account jik lem hori basi obviously Millenium school gi tare ko award and honor Lamb of Peace of St Francis award haiba ama Vatican citizen P award ni hairibe award se hantaki oina phangkiba mioi du kana Nobel Prize phangkiba adugumba misak ama khakta pikibani ko hin hairagadi pass team A pass ko Malala Yousafzai Malala Yousafzai मासु नोबेल प्राइज पुदी फंखे अदुबु हानदि पाकिस्तान गी ओइरंबनी होजिकति अतोप कंट्री अमा ओइना लेरे बांग्लादेश इंडिया गा थंगनबा सिगी नोबेल प्राइज फंखिबा प्रोफेसर मोहम्मद जुनुस हाइबम लेको प्रोफेसर मोहम्मद जुनुस त पिखिबनी अवार्ड से अदुना कैटेगोरीज राउंड जिगी अरोइबा क्वेश्चन सिम टीम सिंग न मिस तौरे अदुदि मरुइबा राउंड सिंग लोइरे हाइना लौबा यारे ngasi gi quiz contest sigi aduna round sing loirak pukudingi team sing ge score gi phibam thoram tariba sing ge koi punna khangminaraga satpani scorer oibiri bi Merina dagi taminarasi aduga aroiba audio round sida lakadabani ko मरी सुबर राउंड कैटेगरीज राउंड लोइसलकपदा टीम अहुमक्ता लेनरीब स्कोर की फिबम असी टीम बी इमानुएल इंग्लिश एकेडमी 95 पॉइंट्स फंगदुना मांगजिल थादुना चटली अदुगा टीम सी मिलेनियम इंस्टीट्यूट ऑफ साइंस 85 पॉइंट्स फंगदुना अनी सुबदा लेरी अदुगा टीम ए एक्स्ट्रा स्कूल ना 55 पॉइंट्स फंगदुना अहुम सुबदा लेरी यम चाउना खेनबदी नथे को राउंड अमा लेरी अदुना राउंड सिदा दुम अहुंग लाकपसु याई हौजिक फावबगी ओइनदि टीम बी इमानुएल इंग्लिश एकेडमी ना अहानबा पोजीशन द लेरे अदुगा अनि सुबदा मिलेनियम स्कूल सिना लेरे अदुगा एक्स्ट्रा एच स्कूल सिना अहुम सुबदा लेबनी अदुना अरोइबा राउंड सि करिनो हाइबदु राउंड सिगी रूल मेरिना दगी तामिनसि अरोइबा राउंड क्लोजिंग राउंड हाइरिबा राउंड असि ऑडियो बेस क्वेश्चन नि क्वेश्चन अममम हंगनी पास तोबगी खुदोंचाबा लेगनी अदि हौजिकी अरोइबा राउंड निको ऑडियो अरोइबा राउंड सी ऑडियो राउंड ने टीम सी दगी हंगबा होगनी अदुगा ए दा बी दा लाकदबनी नंगा साइगी दुगा समा नै nga साइगी दुना वोकल सिना इसै थारकनी इसै सिंग सि मणिपुरी फिल्म गी इसै सिंग ने टीम सिंग दा तहन गदौरी बसी अदुगा इसै सि तारगा करम फिल्म गी इसै नो हाइबदु आइडेंटिफाई तौरकदबनी अना पास तौबगी खुदोंसाबदी लैको राउंड सी ददी अदुना अहान बसी टीम सी लोटुना लैरगे शमलांग लगदा नंगी कोई मुना लइयो नुंदलो पगु लोटुना थम लगे शमलांग लगताएगी पुनशीगी ओइना नुशी बनंगु इसैदी तारमनी को यम फजबा इसैनी करम फिल्म गी इसैनो अबीर खान चुम्मी नत्रगा लाली हाइररोय टीम ए अफ्रीका की लेशाबी अदुगी ओइगदवनी को अदुना बोनस पॉइंट मंगा सी टीम ए एक्स्ट्रा एच स्कूल की अकाउंट ता हापिरो अदुदी मथंग सिसु टीम ए की डायरेक्ट क्वेश्चन निको सिमग सुमगदी पॉइंट सी 10 अमग फंगदोरिबनी ऑडियो कट सी थारागे तार सिको दुदे धीरे बनी आईना नुशिबगी हौरकफम धीरे बनी आईना नुशिबगी हौरकफम कदाइदगी
Kay film gino? Film mami. Isay di tagra ba? Tagre, film mami hero? Pass. Pass. Team B. Husage film gini ko. Bonus point mga si Team B gi account ta hapiro. Lemhori ba audio cut sisu Team B. Team B gi direct question oi gadori bani. Isay si mayam punna tamina siko. Ajik pahingi Chigla bathavalda Ajik pahingi Chigla bathavalda Nushiba nanna Karigi waroriba Karam film gino? Sanagi Tangbal. Sanagi Tangbal. Jumiko 10 points. Hapiro. Adudi hojik ngasigi quiz contest sigi wahang pau khumnabagi matang si loire swai sida duna hojik team singi position score kaya phangnakre haibadu taminaraga ngasigi contest sisu matang sida loisilagani aduga ngasigi winner oiraba team da wangkai ayang pali da leiba biophone hairiba coaching institute sigi mentor songtham shred na sponsor tauba prize give hamper amasu kudol tamjagani winner oiraba team da aduna karamba team na winner oire haibadu aroibagi score si scorer Merina Oinam da gitaminaraga kaminarase Merina aroibagi score do haibiro aduga winner kanana oire haibidu su adum laktupiro. Ngasigi quiz competition asi loisilakpa fawada team ahummakta leinariba score gi pibam asi mayam puna khangminasi. Team A Xtra School Ghari 60 points phangduna ahum subada leire aduga Team C Millenium Institute of Science 85 points phangduna ani subada leire aduga Team B Emanuel English Academy yangang pokpina 110 points phangduna ngasigi quiz contest asigi makok oire. So congratulations to Team B. Alona congratulations Team B Emmanuel English Academy yang pukpi aduga atopa Team Singh Millenium Institute of Sciences Khonjel aduga Xtra School Gari Team ahumbak ngasigi quiz contest si yam phajana perform tawba aduga yam phajana mapung phaba adugumba competition ama oihan bikiba sigi damak Team Singh thagat pungdok sari adudi ngasigi winner oiraba Team Emmanuel English Academy gi mahiroi singda biophone coaching center gi sigi mentor songtham shred na give hamper semi sponsor tawbigani Team Singh amuka na thagasari. Hauzik tabire tongan ba school gi mahiroi singna saruk yaduna pangtokpa quiz ki thoram. Saruk yakiba school singdi Xtra School Gari Millenium Institute of Sciences Khonjel amadi Emmanuel English Academy yangang pokpini. Ngasigi quiz master oibi khiba Sapam Dorendro amadi scorer oibi khibi Merina Oinam. Thoram asi tahan jakhiba galoinana ngasigi damaktadi Naharol gi Khonjel thoram sandok chaba matang asida loisinjari. Thoram tabiriba singbu amuka hanna kurumjari.